22 chahi asida oinamlo segment Tausem subdivision da pungang mapan da completed oi kharabani madugi completion report do concerned department da ekoi pikhat kharabani adu ngasi ba masigi fund bill ase sarkar ki maikai digi kari amata release tawdabagi masidi yadre haina ekoi JAC Joint Action Committee ama form to khibni ngasi gi proceedings ekoi are pa phire ama ngasi lobani madudi lakadaw iba date 7 aduga 8 November da masigi bill se asigi mamanga release tawtragadi ekoi National Highway 37 se ban tawragani Tausem subdivision ki jurisdiction makada ekoi ban tawragani haibase ngasigi meeting asina media ki thonga mi mayam da khanghanjabane Manipur ki Chief Minister yauna memorandum tharabasu ngasi fauba Tamenglong District ki Tausem subdivision da paikhatliba Jal Jeevan Mission project ki engage tawbikiba sinmi singi pifam thokpa khusumal pi dabagi mayokta lakliba November ki tarik 3 ki ayuk pung 3 tagi tarik 9 ki nungthul pung 3 fauba Tausem subdivision ki area da cheliba National Highway number 37 da total ban kaubagi warep ngasi laure haina Jal Jeevan Mission New Development Bank Joint Action Committee JJM NDV JAC ki secretary Adim Kamai na fongdorakli mak na fongdokibada Manipur ki Chief Minister da October 23 da Honorable Minister Awangboy Nirmai WRRD ki khuthangda memorandum ama pishan ki adubu ngasi fauba thabak oina tawak tabadagi ngasi mifam phamlaba matung warep asi lawbani ban asida medical electricity water department amadi lining laishorga mari lainaba sing kongthokani haina su phongdoki ngasi ki paugi mifam aduda JSC ki convener Angam Kamai JSC ki co-convener Kami Gamai JSC ki co-convener Gadian Gangmai amadi JSC ki secretary Adim Kamai na sarugyaki 2021-22 chahi asida oinamlo segment Tausem subdivision da pungang mapan da completed oi kharabani madugi completion report do concerned department da ekoi pikhat kharabani adu ngasi ba masigi fund bill ase sarkar ki maikai digi kari amata release tawdabagi masidi yadre haina ekoi JAC Joint Action Committee ama form to khibni ngasigi proceedings ekoi are pa phire ama ngasi lobani madudi lakadaw iba date 7 aduga 8 November da masigi bill se asigi mamanga release tawtragadi ekoi National Highway 37 se ban tawragani Tausem subdivision ki jurisdiction makada ekoi ban tawragani haibase ngasigi meeting asina media ki thonga mi mayam da khanghanjabane